अस्सलामुअलैकुम वरहमतुल्लाहि वबरकातुहु बिस्मिल्लाहिर्रहमानिर्रहीम खंगमिनरसी अखोइना अदुगुमलबा कानबा याबा वफमसिंग इस्लामिक के ओइबा वरी अमसुंग कुरान अमदि हदीसता यावरबा वफमसिंग अदो अखोइदा खंगबदा कानबा ओइबा अदुगुमलबा वफमसिंग अमसुंग बयानसिंग अदो अखोइ खंगमिनरसी इंशाअल्लाह बयान ताब चंगबिर मुपुंग खुदिमकना मतम खरे खजिक्तंग कायथोकपिरगा मसिगी वरी अमसुंग वरी सिबु खंगबदा अखोइदा सवाब सुफंगबगा लोइना लोइना अखोइदा कानबा ओइबा वफमसिंग इंशाअल्लाह अइना ममांगदा पार्ट 1 पार्ट 2 थागतचखरे पार्ट 1 दना नमरुद हजरत इब्राहिम अलैहिस्सलातु वस्सलाम बो मैकोद लंजनखिबा अदुगुमलबा नमरुद अदु कनानो हाइबा अदुगी मतंगदा अइना हाइजखरबनी अनि सुबा पार्ट 2 अइना थागतचखिबा अदुना अदुगुमलबा निंगथौ करंबा निंगथौ हजरत सुलेमान अलैहिस्सलातु वस्सलाम अल्लाह की नबीनी महाक के मतंगदा पार्ट 2 थागतचखरबनी मखोय अनि कनानो हाइबा मतमदा अल्लाह तबारक ताला ना दुनिया मसा पुन्नमक्सिदा निंगथौदी मयामम सेमगा निंगथौदी मखन मखन गी मयामम अफबसु फत्तबसु मयामम हौखिरमी अदुबो निंगथौ मयामसिंग अदुगी मनुंगदगे अइखोइगी इस्लामिक की ओइबा स्टोरीदा इस्लामिक तनते अतोपसिंगसु लोइना मसी यारिबनी मदुदा दुनिया मसा पुन्नमक नुमित थोफम नेन ताफम भौबा मैकै खुदिंगमक्सि लोइमक दुनिया मसा पुन्नमक्सि निंगथौ अमखक्तना हाइपात पानबा अदुगुमलबा निंगथौ मरी हौखि हाइरमी मुसलमान दा अनीनी अतोप गैर कौम काफिर दा अनीनेब मुसलमान गे अनी अदुना हजरत सुलेमान अलैहिस्सलातु वस्सलाम नि अदुगा अनि सुबदना जुलकरनैन नि अदुगा काफिर गे अनि अदुना नमरुद नि अमसुंग बख्त नसर नि अइने ममांगदा अनि लिजखरे हजरत सुलेमान अलैहिस्सलातु वस्सलाम अदुना मुसलमान की महाकना दुनिया मसा पुन्नमक के अल्लाह ना निंगथौ ओइना सेमबनी अदुगा काफिर की देख अहानबा निंगथौ ओइना दुनिया मसा पुन्नमक के सेमबा अदुना नमरुद किनी हजिक अहुम सुबा पाता अदुम बख्ते नसर हाइरबा असिगी मतंगदा बख्ते नसर हाइबा से कनानो मा कराइदा पोकपनो कराइदगी लाकपनो अमसुंग महाक असे करमना निंगथौ ओइबनो महाकना करिगिदमक्तनो इस्लाम की ओइबा स्टोरी द महाक ख्वाइदगी फत्तबा मी अमु इन लौरिबा अमसुंग अइकोइता नतना यहूदी सिंगना फोबा महाक पो ngasi फोबा याद्रेबा महाक खो यहूदी सिंगी लरिक सिंगदा फोबा महाक की मरमदा फत्तबा अमसुंग महाक यानो फत्तबा मी अमुगुमना इरगा यावरिबा अदुम बख्ते नसर असि कनानो हाइबदु अइखोइ खंगमिनरसे बख्ते नसर हाइबसिगी मतंगदा कुरान मजिद अल्लाह रब्बुल इज्जतना महाक ममिंग डायरेक्ट मक्ति पल्लगदि लाक्ते अदुबो कुरान की अदुम सूरा बनी इस्राइल अल्लाह तबारक ताला ना आयात अदुगी द पनबीरी मदुना ताकपदि मुफस्सिरिन न खंगबीरी करेना मस्द पल्लिबा असिग जमीरसी अदुम बख्ते नसर बाबुल हरिबा मफम मदुद पोखिबा निंगथौ बख्ते नसर हाइरबा अदो मदुगी मैकैदनी ना हाये कुरान के आयात तोइ ममांग अहानदा सोनजरके इंशाअल्लाह मदुबो अइखोइ तामिन्नसे बिस्मिल्लाहिर्रहमानिर्रहीम वक़ज़ैना इला बनी इस्राईल फिल किताबि लतुफ्सिदुन्न फिल अर्दि मर्रतैन वलतअलुन्न उलुवन कबीरा हैन अल्लाह ना हाइरिय सूरा बनी इस्राईल की आयात नंबर 3 सुबदनी अल्लाह ना हाइरि करे हैना अइना सेंग बयान तौखरबनी अइना नखोइदा सेंग हाइखरबनी सिन अल्लाह ना हाइसे बनी इस्राईल की मैकैदा कराइदा लरिकता फिल किताबी लरिकता लतुफ्सिदुन्न फिल अर्दि करिगुम्बा नखोइना अल्लाह की जमीन जी करिगुम्बा नखोइना जमीन जी की मथक्ता अल्लाह ना हाइबी इलक्त्रबा फसाद मचाइराबा अल्लाह की हुकुम तुंगोइनरगा अल्लाह की हुकुम इलक्त्रबा नबी की मतुंग इलक्तबा तारगदी अल्लाह रब्बुल इज्जत नगाजी करी मर्रतैन अनीरक वलतअलुन्न उलुवन कबीरा अनीरक नखोई के मैकैदा अल्लाह के मैकैदी अकनबा अजाब अवाब लाकनी सिनाइसे सी अल्लाह के नबी करीम सल्लल्लाहु अलैहि वसल्लम दा हजरत बनी इस्राइल के तुम कुरान दा अल्लाह ना हरि इब्ने बसिदा अनीरक हाइब पोहै मा अल्लाह रब्बुल इज्जत ना हाइबी दी करी हैना अनीरक हाइबगी वहबदी बनी इस्राइल दा अल्लाह रब्बुल इज्जत ना मकोइदे अना मयामम पीरबगी मतुंगदा अल्लाह ना हाइब इंदबिदा मकोइना पुंसिलेनबा अदुगी मरम तौखिबा अदुगी मरमदगी अल्लाह ना मकोइदा अल्लाह की मैकैदे अकनबा अजाब अनीरक लाखिबा अनि अदुगी मनुंगदा अम्मना असिगी नी करंबा हौजकी बख्ते नसर हाइब मियोय निंगथौ असिना मखोइदा अवाब अदुगी मतिक पीकी कयागी मतिक अवाब पीकी हाइ मतमदा मदुगी मखाताबा
अइना बयान तौरक मतमदा लीजरकनी मदु इकोय तामिन्नचे कुरान गे मखा ताबा आयत अल्लाह रब्बुल इज्जत नामा का हाइबिरि कैना फैदा जावादु औलाहुमा नखोयगी नथक्ता अल्लाह ना हाइखिबा वादा अनि अदुगी मनुंगदगी वादा अमदी नखोयगी मथक्ता लाखपगे मतम यौरे एसिनाइजे मतम अदु अल्लाह रब्बुल इज्जत न मुसल्लत तौई नखोयगी न ख्वाइदगी न कनबा निंगथौ अमा अल्लाह ना अदुगा नखोयगी कुंगंग अदु नवै मियोइसिंग अदु अल्लाह ना तुम ताखल्लगा मांगहनलबगा अल्लाह ना ताखन तुमन किएबा अल्लाह गी वादा दे असेंगबनी अचुंबनी सिनाइजे सिदा अल्लाह तबारक ताला ना हद कुरान पाक ताइबिरी करी अल्लाह की अदुम यहूदी सिंगसी करी को नखोय ना हाइबे इंदब तारगदी अल्लाह की मैकैद की नखोय की मैकैदा अनीरक अल्लाह ना पीखिब मतम मदुदा अल्लाह ना को अनीरक तु कुरान ना सिदा अल्लाह ना जिक्र तौरगा हाइबिरी अनीरक तु की मनुंग अदुदा मसिगी सिना खंगबा ngami bakte nasar haib nupa si ani adugi manungda ammane ba mahak Allah ge maikede aja karigidamak tamangna adum Palestine da Jerusalem Yahudi sing da awaba pekhibno Allah ge aja ohen kibno haibadu inshallah ai haijar age mathang manaw naina tamin narchi ahan bada bakte nasar haibachi kanano haiba matamda bakte nasar haibachi mahak asi ningthawni tafsir da sumna ibiri mafamda larikta mahak si मागी ममा मपाना महाकु पोक्थोए पोक्थोबगी मतुंगदा बुट नसर कौब बुट अमगी मथक्ता माक्सि मक्ता कल्लगा थममे मतम मदुगी निंगथौ अदुना महाक पो जो अगा महाक की ममिंग असी मागी ममिंग असेंग ममा मपा खंगदबनेना महाक की ममिंग करी थोनगनी हाइब मतमदा मयाम अदुना महाक की ममिंग सी बख्ते नसर हाइना कौनकी मरमदी नसर हाइब मयाम अतम मदुदा नसर कौब बुट असी यामना चाव बुट ने हाइरगा महाक की लाट पची मयाम दन लोइनमक न ख्वाइदगी हेन मरु ओइना लाट नरमेब नसर कौब बुटचे मदुगी बुट अदुदगी महाक पो फंगबगिन मरम होइरगा मियोय पुन्नमक सिंग अदुना महाक की ममिंग सी बख्ते नसर नसर की मचा नुपा हाइना महाक की ममिंग असी थोलम लिबनेब बख्ते नसर हाइबची माना चौरा अबगी मतुंगदा अदुमबा महाक न फंगिबा लैरिबा खुंगंग अदु मदुगी खुंगंग अदुगी निंगथौ अदुना महाक पो निंगथौ ओइना सेंबिरे महाक कराइद निंगथौ ओइबनो हाइबा मतमदा बाबुल हाइरिबा मफम मसिदा महाक निंगथौ ओइना ओइ बाबुल सि कराइद लैबनो हाइ मतम इराक की शहर अमगी खुंगंग अमगी ममिंगनी हौजिक हौजिक की ओइना मयामना बाबलियोन हाइना खंगनरिबा लंबदुबो बाबुल कौई अइखोइगी लरिकता महाक की ममिंग असिबो मतम मदुदा बाबुल हाइना खंगनैयबा हौजिकना मतम गी मतुंगिन लमगी ममिंग अदु अनथोकिबनी इराक के मनुंग चलगमीबा लम मनेबा तो महाक के मफम मदुदा माना निंगथौ ओइरे ओइरा अबगी मतुंगदा महाक असिना करम तौवे हाइबा मतमदा यरूशलेमदा हजरत सुलेमान अलैहिस्सलातु वस्सलाम असिबो निंगथौ ओइना सेमे दुगा दुनिया मसा पुन्नमक असी महाकना हुकुम चलाइरगा अल्लाह ना निंगथौ अचौबा मो ओइहल्ली मतम मदुदा यरूशलेमदा लेबा यहूदी खुदिंगबक चिंगदो नोंगाइना सुलेमान अदुना निंगथौ ओइरगा पालगा लेरमबने अदुगा हजरत सुलेमान अलैहिस्सलातु वस्सलाम न लैखिरबा मतुंगदा चाही चाद्रुक मुक्की मतुंगदा मकोइसि अम्मना अम्मगी फत्तबा अमसुंग अल्लाह ना हाइबे इंदबा थबुकसि अदुगी मतिक तौरकलम्मेबा यहाँ तक कि हजरत शुएब अलैहिस्सलाम अतोप अतोप नबी कया कया मकोइगी मनागा थारकी अदुगी नबी सिंग अदु मकोइना हाइबा अमबोब नबी सिंग वा इंदे अदुगा नबी सिंग बो मकोइना हतोखिरम्मेबा यहूदी सिंगसिना इतना अल्लाह की ना फरमानी तौरी अल्लाह की अनहाइबी इन बहुकुम सिंह असे अमबो मकोई इलमदे मतम मदुगी तौरात ता अमसुंग जबूर द पिरक दाऊद ता अल्लाह ने जबूर पीबनी मकोई की मूसा अलैहि हजरत मूसा अलैहि सलाम दा अल्लाह ने तौरात पीबनी मदुद हाइब लरिक अदुगी हुकुम सिंह अदु मकोई इलमदेबा मकोई न मदुगी हुकुम सिंह अदु लौथोगा मागी अपाम अपाम हपचिलमी अल्लाह की हुकुम पुंबची मकोई इंदबिदा मकोई अनिंग अपाम अदुमक चतखिरमेबा यहाँ तक कि जमीन नसिदा मखोई मसेन अम्मगा अम्मगा अदुकी मतिक बुट लाट पसिदा हराउ नरमी मूर्ति सेमगा मूर्ति लाट नरमी महाक महाक ना अपाम अपाम मपुदु मपुनी हाइना लाट नरमगा कुफुरना शिरकना हराम हलान करिगुम्बा अमबो बखेटनबा लैतना तौनिंगबा मोंग तौरगा मखोइना लरिक सिंग महाक की अल्लाह के मके तरकपा जबूर अमजुंग तौरात की अदुलबा बाइबल हाइबा लरिक हौजी इकोइना हाइबा अदुगी लरिक सिंग अदुचु मखोइना ओंथोकलमगा मखोइगी अपामबदा हापगा मखोइना अल्लाह की नाफरमानी यामना तौरमेबा मतम मदुदा अल्लाह तबारक ताला ना सोम नकंदा बाबुल हाइबा खुल्लदुदा कंट्री अदुदा
ꯑꯗꯨꯝꯕ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯦꯝꯃꯛꯑꯦ ꯃꯍꯥꯛ ꯑꯁꯤ ꯑꯜꯂꯥꯍꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯤꯁꯔꯗ ꯆꯠꯂꯒ ꯂꯥꯟꯊꯦꯡꯅꯩ ꯃꯤꯁꯔꯁꯨ ꯃꯥꯅ ꯉꯝꯂꯝꯃꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯗꯨꯅꯤꯌꯥꯒꯤ ꯀꯣꯅꯦ ꯀꯣꯅꯦ ꯖꯒꯥ ꯖꯒꯥ ꯀꯩꯁꯤꯡꯁꯤ ꯃꯥꯅ ꯂꯥꯟꯊꯦꯡꯅꯔꯒ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯤ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯣꯏꯅꯃꯛꯀꯤ ꯂꯥꯟꯊꯦꯡꯅꯔꯛꯑꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯄꯨꯔꯛꯂꯝꯃꯦꯕ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯕꯁꯤ ꯕꯛꯇꯦ ꯅꯁꯔ ꯑꯁꯤꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯣꯏꯅ ꯄꯨꯔꯛꯑꯒ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯔꯨꯁꯂꯝ ꯍꯧꯖꯤꯛ ꯐꯂꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯦꯔꯨꯁꯂꯝ ꯀꯧꯏ ꯌꯦꯔꯨꯁꯂꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯏꯟꯗꯕꯤꯗ ꯃꯈꯣꯏꯁꯤ ꯂꯩꯔꯝꯃꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯑꯩꯅ ꯃꯃꯥꯡꯗ ꯁꯣꯟꯈꯤꯕ ꯀꯨꯔꯥꯟ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯑꯖꯥꯕ ꯑꯅꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯣꯟꯈꯤꯕ ꯑꯗꯨ ꯃꯗꯨꯒꯤꯗꯨꯒꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯕꯛꯇꯦ ꯅꯁꯔꯒꯤꯁꯨ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯍꯨꯗꯤꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯖꯥꯕ ꯑꯃꯅꯦꯕ ꯑꯗꯣ ꯌꯍꯨꯗꯤꯁꯤꯡ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡ ꯑꯗꯨ ꯏꯟꯗ꯭ꯔꯦ ꯃꯈꯣꯏꯅ ꯅꯕꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯅꯕꯤꯁꯤꯡ ꯋꯥ ꯏꯟꯗꯕ ꯅꯕꯤꯁꯤꯡ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯁꯥꯎꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯑꯦ ꯃꯗꯨꯒ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯅꯥꯅ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯍꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯄꯨꯊꯣꯛꯑꯒ ꯃꯃꯥꯡꯃꯛꯇꯗ ꯃꯉꯛ ꯀꯛꯊꯠꯂꯒ ꯃꯈꯣꯡ ꯀꯛꯊꯠꯂꯒ ꯃꯤꯁꯤ ꯍꯂꯥꯠ ꯃꯑꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯃꯩ ꯊꯥꯔꯒ ꯀꯌꯥ ꯑꯃ ꯃꯑꯣꯡꯗ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯂꯩꯕ ꯑꯗꯨꯐꯥꯎ ꯃꯩ ꯊꯥꯔꯒ ꯍꯥꯠꯇꯣꯛꯑꯒ ꯉꯧꯔꯒ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯗꯨꯒ ꯃꯤꯀꯌꯥ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯠꯇꯣꯛꯂꯝꯃꯦꯕ ꯏꯈꯦꯡ ꯆꯠꯂꯝꯃꯦꯕ ꯑꯗꯨꯒ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯕꯩꯇꯨꯜ ꯃꯨꯀद्ꯗꯁ ꯃꯈꯣꯏꯒꯤ ꯌꯍꯨꯗꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯦꯕꯥꯗꯠ ꯇꯧꯐꯝ ꯈꯅꯥ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯨꯒꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯑꯁꯤ ꯀꯔꯝꯕ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯆꯩꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯕꯣꯛꯁ ꯑꯃꯅꯤ ꯃꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤꯁꯤꯡꯅ ꯄꯥꯏꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯖꯔꯠ ꯃꯨꯁꯥꯗ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝꯕ ꯇꯧꯔꯥꯠ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯕꯛꯇꯦ ꯅꯁꯔ ꯑꯁꯤ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯂꯩꯃꯥꯟꯅ ꯁꯥꯔꯝꯕ ꯌꯍꯨꯗꯤꯁꯤꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯕꯩꯇꯨꯜ ꯃꯨꯀद्ꯗꯁ ꯑꯗꯨꯒꯨꯝꯂꯕ ꯍꯔꯀꯂꯦ ꯁꯨꯂꯩꯃꯥꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯨꯝꯅ ꯊꯨꯒꯥꯏꯔꯝꯃꯦꯕ ꯃꯩ ꯊꯥꯗꯣꯛꯂꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯇꯧꯔꯥꯠ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯦꯕ ꯑꯜꯂꯥꯍꯅ ꯑꯗꯨꯒꯨꯝꯂꯕ ꯍꯔꯀꯂꯦ ꯁꯨꯂꯩꯃꯥꯟ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯩꯇꯨꯜ ꯃꯨꯀद्ꯗꯁ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯛꯇꯦ ꯅꯁꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯜꯂꯥꯍꯅ ꯌꯥꯝꯅ ꯁꯥꯎꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯔꯝꯃꯤ ꯀꯔꯤ ꯑꯗꯨꯒꯨꯝꯂꯕ ꯍꯔꯀꯂꯦ ꯁꯨꯂꯩꯃꯥꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ ꯁꯨꯂꯩꯃꯥꯟꯒꯤ ꯃꯇꯝꯗꯒꯤꯅ ꯅꯕꯤ ꯃꯇꯨꯡ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝ ꯂꯩꯔꯝꯃꯤ ꯌꯍꯨꯗꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯀꯤꯟ ꯃꯗꯨꯒꯤ ꯕꯛꯇꯦ ꯅꯁꯔ ꯑꯗꯨꯅ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯗꯨꯒꯤ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯑꯜꯂꯥꯍ ꯈꯛꯇꯅ ꯈꯪꯉꯤ ꯃꯗꯨ ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯂꯁꯇꯤꯟ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯑꯗꯨ ꯐꯨꯝꯃꯒ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯐꯪꯅꯤꯡꯉꯥꯏꯗꯃꯛꯇ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯃꯦꯜꯂꯒ ꯌꯥꯎꯔꯤꯕꯅꯦꯕ ꯂꯦꯀꯤꯟ ꯑꯁꯦꯡꯕꯗꯤ ꯐꯪꯉꯣꯏꯕ ꯑꯜꯂꯥꯍꯅ ꯃꯗꯨ ꯂꯧꯈꯠꯈ꯭ꯔꯤꯕ꯭ꯔꯥ ꯀꯗꯥꯏ ꯊꯝꯈ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯜꯂꯥꯍꯅ ꯈꯛꯇ ꯈꯪꯉꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯈꯤꯗ꯭ꯔꯦꯕ ꯃꯗꯨꯒꯤ ꯕꯛꯇꯦ ꯅꯁꯔꯅ ꯂꯥꯟꯊꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯇꯥꯕꯨꯇꯦ ꯁꯀꯤꯅꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦꯕ ꯕꯔꯍꯥꯟ ꯕꯛꯇꯦ ꯅꯁꯔ ꯑꯗꯨꯅ ꯐꯂꯁꯇꯤꯟ ꯑꯗꯨꯗ ꯌꯦꯔꯨꯁꯂꯝ ꯑꯗꯨ ꯂꯥꯟꯊꯦꯡꯉꯛꯑꯒ ꯌꯍꯨꯗꯤ ꯀꯌꯥ ꯍꯥꯠꯇꯣꯛꯂꯝꯃꯒ ꯕꯩꯇꯨꯜ ꯃꯨꯀद्ꯗꯁ ꯁꯨꯂꯩꯃꯥꯟꯅ ꯁꯥꯔꯝꯕ ꯌꯍꯨꯗꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯥꯠꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯒꯨꯝꯂꯕ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩ ꯊꯥꯔꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯔꯒ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯇꯨꯝ ꯇꯥꯛꯍꯜꯂꯝꯃꯤ ꯑꯜꯂꯥꯍꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇꯁꯨ ꯕꯛꯇꯦ ꯅꯁꯔ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯑꯖꯥꯕ ꯊꯥꯔꯛꯑꯒ ꯃꯍꯥꯛꯁꯨ ꯍꯂꯥꯠ ꯃꯑꯣꯡ ꯆꯥꯗꯅ ꯁꯤꯒꯗꯧꯔꯕꯅꯦꯕ ꯃꯇꯝ ꯑꯗꯨꯗ ꯕꯛꯇꯦ ꯅꯁꯔ ꯑꯁꯤꯅ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏ ꯂꯥꯏꯔꯤꯛꯇ ꯏꯕꯤꯔꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯃꯔꯐꯨꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯦ ꯑꯗꯨꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯠꯂꯤ ꯀꯣꯠꯂꯤ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯔꯛꯑꯦ ꯃꯥꯒꯤ ꯏꯁꯇꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤ ꯂꯤꯁꯤꯡ ꯃꯔꯐꯨ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯊꯝꯃꯦꯕ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯅꯕꯤ ꯑꯅꯤ ꯌꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯦꯕ ꯑꯃꯅ ꯍꯖꯔꯠ ꯎꯖꯦꯔ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯕꯤꯔꯤ ꯑꯅꯤꯁꯨꯕꯅ ꯍꯖꯔꯠ ꯗꯥꯅꯤꯌꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝ ꯍꯥꯏꯅ ꯅꯕꯤ ꯑꯅꯤꯁꯤ ꯃꯥꯅ ꯃꯤ ꯂꯤꯁꯤꯡ ꯃꯔꯐꯨ ꯐꯥꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯄꯨꯔꯛꯑꯒ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯕꯤ ꯑꯣꯏꯅ ꯌꯥꯎꯋꯦ ꯍꯥꯏꯔꯤꯑꯦꯕ
तु मखोय हजरत दानियल अमसु हजरत उजेर मखोय अनी दु यावरे अदुगा हजरत भक्त नसरना मागे खुंगनु पुरागा मखोयबु मिनायोने सियनरे अदुगा महाखोय सिंग अदुबो मतम चुप्पद जेन थमजल्लगा मखोयगे थबुक सुरमदाय मतमदा सुहनबा सुमेना मखोय सिंग अदु यामना वाय यहूदी सिंग अदु अल्लाहना हाइबे इंदबना मरम मोयरगा मखोयगे मथक्ता अल्लाहना साथीबा निंगथौ मा थारागा मखोय अदुबो अल्लाहना तुम ताखल्लगा मखोयगे अवाब अजाब अमा अल्लाहना ओयहल्लेबा अदुमकनि मियोयबा इखोयसु करिगुम्बा अइना नंगना इखोय पुन्नमंगना अल्लाह के नबी ने हरमिबा नियम नीति अल्लाह के हुकुम सिंग असि मपुंग फाना इंदबिदा अइगे अपामबदा करिगुम्बा चटलबा हराम के मसक खंगक्त्रबा हेंथेथोय चाबा के अकीब लेक्त्रबा सि खुदिंगमा अल्लाह के अजाब इकोयना ngasi दुनिया अल्लाह के हुकुम सि इंद्रबनेना अल्लाह के मैकेदगी चु इखोयगी इथक्ता फत्तबा निंगथौ मुसल्लत तौरागा इखोयदा अवाबा पीबा हाइबसि मसि अल्लाह के मैकेदगी इखोयना तौबा इखोयना थाकपा लांगनेबा बरहान हजिकी अदुमबा भक्त नसर हाइबा नुपा असि यामना अदुम फत्तबा निंगथौ अमनि माना मागे बाबुल हरबा लम्मसिदा पुरे एदुगा महाकना नुंगाइना लेरिङै मतमसिदा महाकना असै अल्लाह के लरिक अमसुंग माना हर कले सुलेमान थादोकिबा पोलम सिंग अदु अल्लाहना महाकपु इतना मंगोंदा अवाबम पीरे करम अवाबनो हाइबा मतमदा महाक असिगी सक्तम मसि अल्लाह रब्बुल इज्जतना ओंथोए मफम मदुदा महाकना लान ताबा मतम मदुदा फलस्तीन नदुदा महाकना अल्लाह रब्बुल इज्जत की लरिकसिंग महाकना मै थाकिबा अमदी नबी कया फुबा मफम मदुदा महाकना शहीद ओहेलम्मेबा हतोखिरमेबा अल्लाहना महाकि दुक्यामना फत्तबा मागी लमजत अमसुंग फत्तबा मवोग मतौ अदुना मरम ओइरगा महाकि सक्तम मदु अल्लाहन ओंथोगा महाकि मथक्ता अजाब थाबनेबा महाक असि जंगलदा चही 8 की मतमसि चटलगा सागे सक्तम अदुगा लोइनरगा नबी गुम्बा पोलम सिंग असि जंगन की पोचे सिंग असि चारगा अल्लाहना महागोंद अजाब थाखिएबा चही 8 की मतम मसि उबदब मागे सक्तम मदु ओंथोक मतमदा मागे थमोय दोदि इंसान मियोयबा इकोयना खल्लेबा थमोयसि वैसे सुगुम तौदना मागे थमोयसि चपचाना खल्लेबा अदुना मियोयबगी वखंदी ओइबनेना सक्तम दुकक्तंग अल्लाहन ओंथोकगा माबु अजाब पीरगा मागोंद अवाबा पीबनेबा चही 8 की मतुंगदा अल्लाहना मागे सक्तम मदु ओंथोकपा अदु मागे हानागे सक्तम दो हंजललए अदुगा माना हाना निंगथौ ओइरंबा मीगी निंगथौ अदुदा अमक्का हल्लगा अल्लाहना मंगोंदा फमदु पिबीरबगी मतुंगदा असai mana mi lising marfu pharaga purla kibe yahudi sing adugi manungdagsu hazrat daniyan alayhi salam nabi yauribani amsung mahaka loina ba aphaba mi sing mayamam yauribani madugno nabi hazrat daniyan amsung atopa mi sathi sing adu mana makoi gi yahudi gi mioi sing da khwaidagi phaba amsung khwaidagi kok leibana maram moiraga baktina sar harba ningthau wasina hazrat daniyan alayhi salam nabi achi magi khwaidagi naknaba mi yema oina magi manaka thammaga magi koigi कई पर्सनल गुब थबुक से लोन खन्नब तानबसी यामना निंगथौ अदुगा नकना लयेबा मतम मदुर यहूदी से कयागे मतिक यामना फत्ते हैबा मतमदा बनी इस्राएल की अदुल यहूदी सिंग असिना मखोयगी मनुंगदगी दानियान अमसो मागा लोइनबा अतोप मी सिंग असिना भक्तेना सर निंगथौ वसिगा मतम चुप्पदा लोइनरगा अदुम वरी सारगा मागा नक्चन्नना लयबसे अखोय यामना चाए अदुन अखोय नुंगाइते हायना खल्लगा मखोय मयाम जिंगना फत्तबा मखोयगी थमोयदा खल्ले अदुगा अदुन भक्तेना सरगी निंगथौगी मनाक चले अदुगा मखोयना थौजल्ले भक्तेना सर नकुंगने आई नखोयदा वफम अमा हाइगे नखोयनाने दानियादा लुन तौरसी लुन तौरुनु मादिने मागे ओइजबदा थीबा मागे कानबदा थीबनी सिनाइसे भक्तेना सर निंगथौदो मखोय मयाम सिंग यहूदी फत्तबा सिंग अदुन थौजल्ले मतम मददा यहूदी सिंग अदुना भक्तेना सर निंगथौ वसिदा हाइरे करे हाइना भक्तेना सरगी निंगथौ वसिदा हाइरे करेना मादिने सुमै तौरो आई नखोयदने मागे ख्वाइदगी फत्तबा लमजत लम हाइगे नाउजुबिल्ला नबी अदुगी दमकता फत्तबा लमजत अम हाइगे फत्तबा थबुक अम हाइगे सिनि हाइसि यहूदी सिंग अदुना निंगथौ अदुना हाइरे करे हेना निंगथौ हाइरो करिनो हाइना मतमदुदा यहूदी सिंग अदुना हाइरे करे हेना महाकने हेक चाकची चाबा मतमदने महाकी वन नंबर 1 ची कंट्रोल तौबा ngamdamne hekta चाबा लोइबगा थोगकपनी हाइना मोइन हायबा मतम अदुगी मियोइसिंग अदुगी थाजबदी अचिनी चाबा हेक लोइबगा वन तौबसी तू तौबसी ख्वाइदगी पामदबा ख्वाइदगी फत्तबा लमजत अमा ओइना खन्नरमेबा मतम अदुदा मतम मदुर निंगथौ अदुदा अदुगी वफम अदु हाइजन मतमदा अदुमेना मा तौब्रना हाइने मतम अदु तौबी करिगुमा निंगथौ नंग थाजदबा तारगदिने नंग सोयदा चांगे ngamtang तौसिनि हाइसे हाइजल्लिबनेबा
ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯝꯕ ꯕꯛꯇꯤ ꯅꯁꯔ ꯑꯁꯤꯅ ꯍꯖꯔꯠ ꯗꯥꯅꯤꯌꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯝ ꯅꯕꯤ ꯑꯁꯤꯒ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯥꯊꯤꯁꯤꯡ ꯑꯁꯤꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯥꯅ ꯃꯥꯒꯤ ꯃꯍꯜ ꯑꯗꯨꯗ ꯗꯥꯋꯠ ꯀꯧꯔꯦ, ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝꯁꯤ ꯃꯌꯥꯝ ꯑꯃ ꯊꯝꯂꯦ꯫ ꯕꯛꯇꯤ ꯅꯁꯔ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯑꯗꯨꯝ ꯇꯥꯛꯀꯗ꯭ꯔꯣꯝꯅꯦꯕ꯫ ꯑꯜꯂꯥꯍꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯧꯑꯠꯁꯤ ꯕꯛꯇꯤ ꯅꯁꯔ ꯍꯥꯏꯁꯤꯒꯤ ꯃꯧꯑꯠꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯃꯤꯟꯅꯔꯁꯦꯕ, ꯌꯥꯎꯔꯗꯕꯅꯦꯕ꯫ ꯑꯗꯨ ꯗꯥꯅꯤꯌꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯥꯊꯤꯁꯤꯡꯁꯦ ꯕꯛꯇꯤ ꯅꯁꯔꯁꯤꯅ ꯗꯥꯋꯠ ꯑꯣꯏꯅ ꯀꯧꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯕꯒꯤ ꯃꯇꯨꯡꯗ ꯗꯁꯇꯔꯈꯥꯟ ꯊꯝꯃꯒ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝꯁꯤ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯕꯛꯇꯤ ꯅꯁꯔ ꯅꯤꯡꯊꯧ ꯑꯁꯤꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯁꯪꯕ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡ, ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ, ꯑꯩ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯆꯥꯔꯤꯕ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯈꯤꯕꯒ ꯍꯦꯛꯇ ꯁꯤꯒꯤ ꯒꯦꯠꯁꯤꯗ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯂꯥꯟꯊꯣꯔꯛꯏꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯒꯅꯨ, ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯒꯦꯠꯁꯤꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯄꯨ ꯉꯛ ꯑꯗꯣ ꯀꯛꯊꯠꯂꯒ ꯃꯥ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯁꯤꯅꯤ ꯍꯥꯏꯁꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯕꯛꯇꯤ ꯅꯁꯔ ꯑꯗꯨꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯏꯕ ꯃꯤ ꯑꯗꯨꯅ ꯑꯩ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯠꯂꯨ ꯁꯤꯅꯤ ꯍꯥꯏꯁꯤ꯫ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯏꯕ ꯃꯤ ꯑꯗꯨꯅ ꯑꯩ ꯑꯣꯏꯕ ꯇꯥꯔꯕ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯕꯛꯇꯤ ꯅꯁꯔꯅꯦ ꯍꯥꯏꯔꯛꯄ ꯇꯥꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯠꯂꯨ, ꯃꯔꯝꯗꯤ ꯕꯛꯇꯤ ꯅꯁꯔ ꯅꯤꯡꯊꯧ ꯊꯣꯛꯂꯛꯑꯣꯏ, ꯃꯍꯥꯛ ꯅꯪ ꯅꯆꯤꯟ ꯊꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯕꯛꯇꯤ ꯅꯁꯔ ꯊꯣꯛꯂꯛꯑꯣꯏ, ꯕꯛꯇꯤ ꯅꯁꯔꯅꯤ ꯍꯥꯏꯅ ꯅꯪ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯅ ꯅꯪ ꯍꯥꯏꯔꯒ ꯃꯤꯗꯣ ꯍꯥꯠꯇꯣꯛꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤꯕꯁꯤ ꯃꯥꯒꯤ ꯑꯥꯔꯃꯤ ꯊꯣꯡꯖꯤꯟ ꯁꯪꯉꯤꯕ ꯑꯗꯨꯝꯕ ꯂꯥꯟꯃꯤ ꯑꯥꯔꯃꯤ ꯑꯗꯨꯗ꯫ ꯆꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯅꯕꯤꯁꯤꯡ ꯑꯗꯨꯒ ꯍꯖꯔꯠ ꯗꯥꯅꯤꯌꯥꯟ ꯑꯇꯣꯞꯄ ꯁꯥꯊꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯗꯤ ꯂꯣꯏꯅꯃꯛ ꯉꯝꯕ ꯃꯄꯨꯅꯦꯅ ꯑꯜꯂꯥꯍ ꯈꯨꯠ ꯃꯁꯥꯃꯛꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯍꯖꯔꯠ ꯗꯥꯅꯤꯌꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯗꯒꯤ ꯍꯥꯟꯅ ꯅꯤꯡꯊꯧ ꯕꯛꯇꯤ ꯅꯁꯔ ꯑꯁꯤꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯏꯁꯇꯤꯟꯖꯥ ꯑꯁꯤ ꯋꯥꯜ ꯑꯁꯤ ꯑꯜꯂꯥꯍꯅ ꯇꯧꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯛꯑꯦ, ꯑꯗꯨꯒ ꯑꯗꯨꯗ ꯃꯩ ꯃꯝꯕ ꯑꯃꯁꯨꯡ ꯃꯩ ꯂꯥꯛꯇꯕ ꯇꯔꯟ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯕꯛꯇꯤ ꯅꯁꯔ ꯑꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯏꯁꯇꯤꯟꯖꯥ ꯑꯁꯤ ꯑꯜꯂꯥꯍꯅ ꯊꯣꯛꯍꯟꯕꯒꯤ ꯑꯗꯨꯝꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯑꯣꯏꯍꯜꯂꯛꯑꯦ꯫ ꯃꯥꯅ ꯊꯣꯛꯑꯦ, ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯒꯦꯠ ꯁꯪꯉꯤꯕ ꯑꯥꯔꯃꯤ ꯑꯗꯨꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯀꯛꯇꯒꯦ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ, ꯕꯛꯇꯤ ꯅꯁꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯇꯧꯁꯟꯅꯒꯅꯨ, ꯅꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯕꯛꯇꯤ ꯅꯁꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ ꯕꯛꯇꯤ ꯅꯁꯔꯅꯦꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯠꯂꯨ, ꯃꯔꯝꯗꯤ ꯕꯛꯇꯤ ꯅꯁꯔ ꯊꯣꯛꯂꯛꯑꯣꯏ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯊꯣꯛꯂꯛꯑꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯕꯛꯇꯤ ꯅꯁꯔꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯔꯒ ꯍꯠꯂꯨ ꯍꯥꯏꯅ ꯍꯥꯏ, ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯥꯐ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯗꯨꯅ ꯕꯛꯇꯤ ꯅꯁꯔ ꯑꯗꯨ ꯃꯉꯛ ꯑꯗꯨ ꯁꯔꯀꯂꯝ ꯇꯧꯔꯦ, ꯑꯗꯨꯒ ꯍꯥꯠꯇꯣꯛꯍꯜꯂꯤ꯫ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛꯀꯤ ꯏꯖꯠ ꯇꯧꯗꯕ, ꯃꯍꯥꯛꯀꯤ ꯅꯕꯤ ꯑꯗꯨꯒꯤ ꯏꯖꯠ ꯇꯧꯗꯕ, ꯃꯍꯥꯛ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯏꯟꯗꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯗ ꯏꯃꯥꯟ ꯄꯨꯔꯛꯇꯕꯤꯗ ꯕꯩꯇꯨꯜ ꯃꯨꯀද්ꯗꯁ ꯊꯨꯒꯥꯏꯈꯤꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯇꯝ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯨꯗ ꯀꯛꯊꯠꯍꯜꯂꯒ ꯃꯍꯥꯛꯀꯤ ꯍꯨꯀꯨꯝ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯂꯥꯟꯈꯤꯔꯝꯃꯦꯕ ꯕꯛꯇꯤ ꯅꯁꯔ ꯑꯁꯤ꯫ ꯑꯗꯨꯝꯅ ꯕꯛꯇꯤ ꯅꯁꯔ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯏꯃꯥꯟ ꯄꯨꯔꯛꯈꯤꯗꯦ, ꯏꯃꯥꯟ ꯄꯨꯔꯛꯇꯕ ꯃꯥ ꯑꯗꯨꯃꯛ ꯁꯤꯈꯤ, ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯏꯃꯥꯟ ꯅꯁꯤꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏ ꯃꯤ ꯂꯤꯁꯤꯡ ꯃꯔꯐꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ, ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯃꯔꯐꯨꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯨꯁꯜꯃꯥꯟ ꯑꯃ, ꯑꯜꯂꯥꯍꯒꯤ ꯋꯥꯂꯤ, ꯑꯜꯂꯥꯍꯒꯤ ꯕꯨꯖꯨꯔꯒ ꯑꯃ, ꯑꯜꯂꯥꯍꯅ ꯅꯤꯡꯊꯧ ꯑꯃ ꯁꯦꯝꯕꯤꯔꯤ, ꯀꯔꯤ ꯑꯗꯨꯕꯨꯅꯤ ꯁꯜꯃꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ, ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯖꯨꯜꯀꯔꯅꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ, ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯕꯌꯥꯟ ꯇꯧꯔꯛꯀꯅꯤ ꯏꯟꯁꯥꯜꯂꯥ꯫ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯀꯨꯔꯥꯟꯗ ꯄꯨꯔꯥ ꯇꯐꯁꯤꯔꯒꯤ ꯁꯥꯠꯇ ꯑꯜꯂꯥꯍꯅ ꯈꯨꯠ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯃꯔꯤꯁꯨꯕ ꯄꯥꯔꯠ ꯑꯗꯨꯗꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯁꯣꯜꯂꯒ ꯃꯗꯨꯒꯤ ꯑꯥꯔꯊꯒ ꯂꯣꯏꯅꯅ ꯑꯩꯅ ꯕꯌꯥꯟ ꯇꯧꯖꯔꯛꯀꯅꯤ꯫ ꯕꯛꯇꯤ ꯅꯁꯔ ꯑꯗꯨꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯃꯔꯐꯨ ꯐꯥꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯍꯨꯗꯤꯁꯤꯡ ꯑꯗꯣ, ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯅꯤꯁꯨꯕ ꯑꯜꯂꯥꯍꯅ ꯊꯥꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯖꯨꯜꯀꯔꯅꯦꯟ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯖꯥꯠ ꯇꯧꯕꯤꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯕꯥꯗ ꯇꯧꯔꯒ ꯖꯦꯔꯨꯁꯂꯝꯗ ꯅꯈꯣꯏ ꯆꯠꯂꯣ, ꯑꯗꯨꯒ ꯅꯈꯣꯏ ꯍꯜꯂꯒ ꯐꯂꯁꯇꯤꯟ ꯑꯃꯁꯨꯡ ꯀꯩ ꯁꯥꯔꯨꯆꯣ, ꯕꯔꯟ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯈꯥ ꯁꯨꯕ ꯄꯥꯔꯠ 4ꯗ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯏꯟꯁꯥꯜꯂꯥ꯫ ꯕꯌꯥꯟ ꯇꯥꯕ ꯆꯪꯕꯤꯔꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯨ ꯏꯟꯁꯥꯜꯂꯥ꯫ ꯑꯜꯂꯥꯍꯅ ꯄꯨꯟꯁꯤ ꯊꯝꯕꯤꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ
पार्ट 4 जो आई थागलआगा इखोई सोइदना हाइरके इंशाल्लाह इस्लामिक की ओइबा सुगुम्बा स्टोरी अमसुंग वरी कानबा कुरान अमदे हदीस याव वफमसिंग अदो आई मयामदा मेहनत तौरगा लीजरकपनी मयाम पुनमक पांबीबा अमसुंग मसिबु कानबा ओइबा तारगदी चैनल असी सब्सक्राइब तो बेरको वफमसिंग असी मे खुदिंगमक के मनाक शेयर तौरगा लोइनमक तामिनसी लोइनमक खमिनसी इंशाल्लाह।